ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 14ꯗ ꯗꯦꯃꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯅꯦꯅ ꯄꯨꯔꯦ꯫ ꯑꯌꯨꯛꯁꯤꯗ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯄꯔꯦꯁꯟ ꯄꯨꯊꯣꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯤꯡꯁꯦ ꯆꯠꯈꯤꯗ꯭ꯔꯦꯕ꯫ ꯏꯁꯤꯡ ꯆꯠꯇꯕꯗꯒꯤ ꯑꯩꯅ ꯃꯣꯏꯒꯤ ꯁꯤꯁꯇꯔꯈꯩꯗ ꯍꯥꯏ, ꯁꯤꯁꯇꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯤꯡ ꯆꯠꯈꯤꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ, ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯤꯡ ꯆꯠꯈꯤꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯍꯨꯃꯥꯡꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏ ꯃꯣꯏꯅ꯫ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏꯁꯦ ꯂꯣꯏꯅ ꯃꯥꯁꯦ ꯄꯣꯝꯈꯠꯂꯛꯑꯦ꯫ ꯑꯩꯅ ꯁꯤꯁꯇꯔ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯏꯆꯥꯁꯦꯅ ꯍꯥꯏ ꯀꯥꯟꯗ ꯏꯁꯤꯡꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯪꯉꯦ, ꯍꯥꯛꯊꯤ ꯈꯔ ꯈꯟꯖꯜꯂꯛ, ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯛꯇꯪ ꯂꯩꯕ ꯃꯥ ꯗꯥꯏꯔꯤꯌꯥ ꯑꯃꯨꯛ ꯇꯧꯔꯛꯏ, ꯑꯗꯒꯤ ꯃꯉꯣꯟꯁꯦ ꯏꯟꯊꯝ ꯆꯟꯕ, ꯂꯥꯏꯍꯧ ꯍꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯛꯑꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯄꯨꯔꯅꯤꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ, ꯏꯃꯥ ꯆꯥꯛꯑꯦ, ꯍꯥꯛꯊꯤꯁꯨ ꯄꯨꯡꯈꯟꯗ ꯈꯜꯂꯤ ꯃꯥꯁꯦ, ꯏꯃꯥ ꯆꯥꯛꯑꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯦ꯫ ꯑꯗꯩ ꯑꯩ ꯄꯨꯔꯅꯤꯃꯥ ꯏꯃꯥ ꯍꯥꯏꯐꯝ ꯈꯪꯗꯦ, ꯗꯥꯛꯇꯔꯗꯨ ꯑꯝꯇ ꯀꯧꯕꯤꯌꯨ ꯁꯤꯁꯇꯔꯅ ꯑꯩꯅ ꯍꯥꯏꯔꯦ꯫ ꯗꯥꯛꯇꯔꯗꯨ ꯑꯝꯇ ꯀꯧꯕꯤꯌꯨ, ꯃꯥ ꯔꯥꯎꯟ ꯆꯠꯈꯤ, ꯀꯔꯥꯏꯗꯅꯣꯝ ꯆꯠꯈꯤꯌꯦ ꯃꯥꯁꯦꯀꯣ, ꯀꯔꯥꯏꯋꯥꯏꯗꯅꯣꯝ ꯊꯕꯛ ꯑꯃ ꯆꯠꯈꯤꯅ ꯍꯥꯏꯔꯦ꯫ ꯑꯗꯣ ꯑꯩ ꯏꯆꯥꯁꯦ ꯑꯝꯇꯗꯤ ꯅꯣꯏ ꯌꯦꯡꯕꯤꯌꯨ, ꯏꯁꯤꯡꯁꯨ ꯆꯠꯇ꯭ꯔꯦ, ꯀꯔꯤꯐꯧ ꯇꯧꯗ꯭ꯔꯦ, ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯂꯣꯏ ꯄꯣꯝꯈꯠꯂꯦ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯈꯪꯗꯦ ꯁꯤ ꯃꯣꯏꯅ ꯍꯨꯃꯥꯡꯗ ꯆꯠꯂꯤꯃꯦꯅ ꯑꯗꯨꯝ ꯁꯤ ꯉꯥꯛꯇ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 6 ꯁꯨꯕꯁꯤꯗ ꯃꯣꯏꯅ ꯆꯠꯂꯣ ꯌꯥꯅꯤꯅ ꯍꯥꯏꯔꯦꯀꯣ꯫ ꯗꯥꯛꯇꯔꯗꯨꯅ ꯃꯥ ꯏꯆꯥꯅꯨꯄꯤꯁꯦ ꯔꯤꯆꯥꯔꯖ ꯇꯧꯕꯒꯤ ꯆꯦꯁꯤ ꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ꯫ ꯍꯜꯂꯛꯑꯀꯥꯟꯗ ꯃꯌꯨꯝ ꯌꯧꯗꯩ ꯃꯈꯣꯡꯒꯁꯦ ꯆꯣꯛ ꯋꯥꯡꯅ ꯄꯣꯝꯈꯠꯇꯅ ꯏꯃꯥꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯃꯣ ꯈꯪꯗꯦꯅ꯫ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯕ ꯍꯦꯜꯂꯛꯄꯗꯒꯤ ꯔꯥꯁꯇ ꯄꯨꯁꯟꯕꯅꯦꯕ꯫ ꯔꯥꯁꯇ ꯄꯨꯁꯜꯂꯀꯥꯟꯗ ꯑꯩ ꯏꯆꯥꯁꯦ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦꯅ ꯄꯥꯡꯕ ꯄꯩꯁꯥꯒꯤ ꯅꯠꯇꯦ, ꯗꯥꯛꯇꯔꯁꯤꯒ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯄꯦꯃꯥ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯥꯔꯤꯕ ꯇꯧꯔꯤꯕ ꯁꯤꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏ ꯑꯅꯤꯁꯤꯅ ꯂꯧꯍꯟꯒꯗꯕꯅꯦ꯫ ꯑꯝꯇ ꯂꯧꯍꯟꯕꯤꯌꯨ, ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯈꯟꯕꯤꯌꯨ꯫ ꯉꯁꯤ ꯇꯥꯡ 13 ꯁꯦꯞꯇꯦꯝꯕꯔ 2024 ꯃꯟꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯌꯥꯏ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯏꯃꯥꯁ꯭ꯋꯥꯏꯕꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯇꯥꯡ 14 ꯑꯥꯒꯁט 2024ꯗ ꯀꯩꯗꯣꯡꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯋꯥꯏꯐ ꯑꯣꯐ ꯀꯩꯗꯣꯡꯕꯝ ꯅꯥꯒꯦꯁꯣꯔ ꯁꯅꯥ ꯍꯥꯏꯅ ꯋꯥꯡꯒꯣꯜ ꯃꯅꯤꯡꯀꯥꯏꯗ ꯂꯩꯕꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯏ ꯔꯥꯖꯅꯤꯁꯤꯇꯤꯗ ꯂꯥꯏꯌꯦꯡ ꯆꯠꯄꯗꯅꯤ꯫ ꯃꯁꯤꯗ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯌꯥꯏ ꯄꯥꯏꯕꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯀꯩꯗꯣꯡꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯊꯥ ꯊꯥꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯦꯛꯑꯞ ꯇꯧꯖꯔꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯒ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯏꯁꯤꯡ ꯆꯠꯇꯦꯅ ꯄꯨꯈꯠꯄꯗ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯤꯃꯥ ꯍꯦꯜꯊ ꯀꯤꯌꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯤꯃꯥ ꯍꯦꯜꯊ ꯀꯤꯌꯔ ꯊꯧꯕꯥꯜ ꯃꯦꯔꯥꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯀꯤꯌꯔ ꯑꯁꯤꯕꯨ ꯆꯂꯥꯏꯕꯤꯔꯤꯕ ꯀꯃꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯗꯦꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇꯕ ꯇꯥꯔꯕꯗꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯌꯥꯏ ꯄꯥꯏꯕꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ CEOꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯗꯦꯠ 21ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯤꯃꯥ ꯍꯦꯜꯊ ꯀꯤꯌꯔꯅ ꯊꯧꯕꯥꯜ ꯃꯦꯔꯥꯒ꯭ꯔꯥꯎꯟꯗ ꯂꯩꯕꯤꯔꯤꯕ ꯍꯦꯜꯊ ꯀꯤꯌꯔ ꯑꯁꯤꯗ ꯆꯂꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯖꯔꯤ꯫